sini maitai mayek sida kuki gi maron natraga mayek 9 yawi mapan yawi madugi maram nani well maitai council simsina maitai mayek shengdokse haina yam kanna strike tawrido well maitai council makhoina su en birenda maitai mayek sinnaba 2019 to 21 masida kanna takrami maitai mayek simsai haina kanna strike chalami maduda en birena suman haiki wana maitai mayek se university gi level da recognize tawkhrabani haujik na karigino amuk simse herise mamang da noina semba yadro phajana haujana karigino simse haujik ti maitai mayek simba yaroi university gi level da recognize tawkhre warau biganu hairaga all maitai council simsida paukhum en birena pikhi adabo mayam nadi khangramoi karigino wal maitai council na maitai mayek simse hair isse kanam tana khangramoi madugi paukhum su ipigi sini maitai mayek sida kuki gi maron natraga mayek 9 yawi mapan yawi madugi maram nani well maitai council simsina maitai mayek shengdokse haina yam kanna strike tawrido sigi maramni masina takpadi maitai maron se kuki ga maitai na semani World Metai Council gi magai degi ai Sarat Thangjam Assistant Secretary General Lebak Miyambu Kurumjari World Metai Council gi magai degi Lebak Miyambu Karingba ma sendukchage ngarang nahandagi viral oidna leiriba akoigi mayek-ki matang-da World Metai Council gi ming hanja panba ma thengnei video sida se yauri bani World Metai Council na mayek-ki matang-da hapchalu natragana laktho haiba laingakta government da haikhibasu leite World Metai Council October tang ama 2018 dagi ngasi fau chahi taruk pharaklaba council ase akhoina mayek-ki matang-da nainaba natragana classical language ki matang-da nainaba amtasu yaude akhoigi agenda dasu oide maram asina masak khangdaba nupa asina mayek-ki matang-da lana sandokliba aduga World Metai Council gi mingju lana sinariba asi matang-da World Metai Council na condemn tawjai lola lebak miyamna asigumba video ase yekna bana disinformation campaign ni haina lobiu hana lebak miyam thamjari lebak miyambu amuk hanna kurumjari hầu bật